Imes Paodam miyeng tabiri basingbu ahan maktada Binita na taram noksa bagloya na kurumjari. Hojik Paodam masigi maroyo pau bijari. More ICP bypass road manakta laiba structure sing sido u haibagi order bu yaningdaba phongdokre. Freedom fighter Khogendrajiki sam kuntra taruk suba mapo kumon pangthokre. Loinana Meghalaya amasung Manipur marakta flight service lairagani hairi. Hojik mapungayo paulo birase. More ICP bypass road maya dalaiba structure sing DC na thasi tangkut manga pawagi manungda sidok kadabani haiba order asi yaningde wafam asi ngarang moregi Saijang Bank community hall da pangthokiba pawgi famada more ICP bypass road structure committee chairman Mr. Holpau Baiten na phondokibani mana makhata aduna hai Technopalgi DC na thasi tangtara mathoi da thokiba order amagi matungina ICP bypass road te lairiba structure sing Lakliba tang kun manga phawagi manungda sidokadabani haiba wafam asi yaningde maramdi bypass road te lairiba structure amadi land owner singa Technopalgi DC ga yanaba ama laitri phawba yum singa si sidokpa ngamloi khunja singa sariba yum singa si yonaba natte ingsikpa tangdulaitana yum panaba sakibani masida DC na yumbu amadi lammapuga wari sanaba amata laitana yum sidoknaba order adu yaningdaba phongdokli Committee asa thasigi tangtereta Technopalgi DC da memoranda ama pisinduna khunjagi apamba khangan kiba laikhrabasu madugi ona tenabada yum sing sidoknaba oina khangalakpasi yaningda phongdokpaloina thasigi tangkun phawagi manungda DC amadi structures amadi land owner anigi marakta yanaba ama puraktrabadi thangnaba numit tangkun mathoidagi akanba khongjang changsinaba sem sare haina phongdoki Hiramasi matangda Manipur lengakna atuba matamda miyeng sangbinaba apel torokli nakan amaromda democracy laiba lebak asida isagi yumbu isagi ayaba yauduna sidokpa amadi thugaiba tauragadi democracy bu khongaunabani haina logani haina yumbu amadi lammapu singna pendabasu phondolakki Ekoina yum si junanga ge sabanate karbar ge sabanate pananga ge sabane aduga amaraksu Sigi mamangda tang trida DC sabdasu memorandum ma pirami adabu kaisu khambidre reply tawdre adabu hekta ngarang yum sito aina order lakpasi ekhoi yamna ninda tawi aduga ekhoina yum si sithokloi habisunate namsi piroi habisunate DC sabga ekhoi yum mapuga aduga lamgi mapuga Janava ama purak ladi ekoi dum jagani More ICP bypass road structures committee ga DC Technopang yanabala tringe cherekta ngasi NISIDCL amadi electricity department ki miyoi singna ICP bypass road ki survey tawba lakhiba adu lambi thingduna sanghan khidre lambi thingduna khongjang sangsin kiba more ICP bypass road structures committee ki chairman Mr. Holpau Baiten na phondokibada ngasi khangaudana NISIDCL amadi electricity department ani ki miyoi singna bypass road ki survey tawba lakhiba sing adu committee asina lambi thingduna miyoi sing adu sangan khidabani hairi magna makhata aduna survey tawge hairabadi DC ga yumbu amadi lammapu sing yanaraba matungda survey adu makhata na chathasi maduna trabadi survey tawba yaba ngamloi haiki amaromda lambi thingduna khongjang chathaba adu da saruk yakhibi nupi amana phondokpada more ICP bypass road structures committee gi ayaba yaudana lambi asa survey tawba lakpa yaroi Maduda tholakpa phapata masa masa daito oigadabani yanaba laitringaida kanamata lakpa yaroi haina pendaba kholau kaya su lauki ngasigi kano koi structure ga bypass road ICP structure committee singna athing basi ngasi NISIDCR ga electricity department la aga akhoi changhandra bane ngasi degi kana gumba la aga sida ayaba yaudana la aga khudong thiba lairabadi masana rai pudoine aduga akhoi ayaba yaudre phau kana mata lakpa yaroi The Khogendrajit Research Committee Wangkhai Kaithela Sangbina Sinuna
फ्रीडम फाइटर लाइखुराम खोगेंद्रजीकी चाम 53 सुबा मपोक कुमोन कैथेल असंगबिदा लेबा लाइखुराम निरंजोयगी युमदा ngasi गवर्नमेंट पीबा कोविड-19 पेंडेमिक की SOP ngana pangthokre थौरंगी नुंगी ओइबोरल पिरदुना LKRC गे सेक्रेटरी मुतुआ तोंबना हाइकिबदा महाकी पुंसिदा अमांगतोंग थीदना इमुंगी खंदना मसागी ओइजब थादोकलगा मियांगी दमकता अमदी तुंगलम चकी होटनाखिबा थबकसिंग अमुहना सिंथाबदा लोइबा नाइरोय खुनाइगी तुंगलम चकी मंगलांदा होनजखिबना ngasiगी मिरोलना कानाबा कयासी फंगलिबनी महाक कनानो महाकना करी पामलमी हाइबदु ngasiगी मिरोलना निंगसिंगबा मतम ओइरे नुमित असना मणिपुरगी पुवारिबु हंगतना येंगबगी मरुओइबा नुमितसु ओइरसनु कुमजा लिसिंग चापं कुंथ्रा मंगागी ऑगस्ट 18 अक्टोबर 13 फाउबा नुमित हुंफुमापनी ब्रिटिश लेंगाकी मखादा अवा सैथेंग फंगलबा मणिपुर मियामबु इसिंगी खजना एकागरीगी खजना कोअनबियु स्टेट दरबारगी मिहुत खनबदा लमदमसिगी मिसम मियामबु खलहलो हाइना मणिपुरदा अहानबा ओइना पॉलिटिकल रिवोल्यूशन हौकिबनी लमदमसिगी मैतै लाइनिंग अमदी मये हिंगानबा होनबदा असौबा थौदांग लौकिबा फ्रीडम फाइटर असिबु निंगसिंगबगी मतम ओइरे हाइखि थौरामदुदा डॉक्टर एम कुंजबिहारी फॉर्मर एडिशनल डायरेक्टर हेल्थ सर्विस मणिपुर चीफ गेस्ट अमदी सापम मोमोन चेयरमैन खोगेंद्रजी रिसर्च कमिटीना प्रेसिडेंट ओइखि फ्रीडम फाइटर लाइखुराम खोगेंद्रजी की पुंसी अमदी थबक हाइबा हिरम असिदा डॉक्टर शरचंद्र लोंगजंबना रिसोर्स पर्सन ओइना वांगांखि लैखिद्रबा खोगेंद्रजी अमदी मागा इहो कयादा खोंबु ओइरंबसिंगी मफमदा लैसु कटपा अमदी मखोइना पांथोलंबा थबकसिंग निंगसिंगदुना वांगांबना थौरंगी मपुंग ओइखि लायंस क्लब ऑफ कक्सिंग ग्रेटर नसिना क्लब असिगी सही की ओइबा मिफम पांथोक्तुना क्लब असिगी सही लिसिंगनी कुन-कुनमाथोइगी नौना थौ पुगदबा प्रजा अमदी मेंबरसिंग खनबगी थौरा अमंगसी आनंद सिंह योगा एंड सेक्योर हॉस्पिटल मसिमना सिंगलक कक्सिंगदा पांथोक्रे साइलेंस फॉर वर्ल्ड पीस हाइबा वखलोंदा मिना अमा तुमिना लेतुना हौदोखिबा ngasiगी थौरामदुदा लायंस क्लब इंटरनेशनल डिस्ट्रिक्ट 322D गी सेकेंड वेस्ट डिस्ट्रिक्ट गवर्नर लायन PMJF डॉक्टर W गोपी मोहन अथेबा मिथुंग लायंस क्लब इंटरनेशनल डिस्ट्रिक्ट 322D गी पास डिस्ट्रिक्ट गवर्नर लायन PMJF आइस मनी कुमार इंस्टॉलेशन ऑफिसर लायंस क्लब इंटरनेशनल डिस्ट्रिक्ट 322D गी लायन MJF P राजमनी अखन मिथुंग अमदी लायंस क्लब ऑफ कक्सिंग ग्रेटर के प्रेसिडेंट नाउरेम उतंग कुमार थौरम मपु ओइना सरुक याखि लायंस क्लब ऑफ कक्सिंग ग्रेटर की सही की ओइबा मिफंगा मरि लेना पांथोकिबा थौरम अदुदा लायंस क्लब ऑफ कक्सिंग ग्रेटर की सही लिसिंगनी कुन-कुनमाथोइ गी नौना प्रेसिडेंट ओइना थौपुनबा लायन नाउरेम मुनालदा चार्ज सिनखि नौना थौपुनबा खलबा प्रेसिडेंट याउना लायन मेंबरसिंग वसक लौखि नौना लायंस क्लब ऑफ कक्सिंग ग्रेटर द यावरकपा मेंबरसिंग इंस्टॉलेशन तोबोलोयना तरामना ओखि ngasiगी thoramadugui mangoinana healing point IRC kaksing Manipur yoga and secure association kaksing amadi lions club of kaksing greater na sinduna international day of clean air for blue sky haiba theme da athoiba mitunglen singna saruk yaduna na secure to Tezpur intervillage road ki nagyata u pambi sing su thaki लायंस क्लब ऑफ थौवाल की सही असि लिसिंगनी कुन-कुनमाथोइ अहानबा सर्विस एक्टिविटी अमा ओइना ngasi लायन क्लब ना वांगखेम यूथ क्लब WYC वांगखेम खुसमनदुना WYC की अकोइबा सेंगदोकपगलोयना उहै पानबा मदी मना पुंगबा उ पांबी कया थाखरे लायंस क्लब ऑफ थौवाल की प्रेसिडेंट मुटुम नबचंद्रना फोंदोलकपदा लायंस क्लब इंटरनेशनल की पक्ताक मतुंगिना ग्लोबल वार्मिंग अमदी अकोइबे फिबमदा होंगलकलिबा कयासी खरम मखै ngathoknaba pandamda ngasi u thabagi thoramasi pangthokpani horticulture department amadi forest department thawalbu u pambi sing asi mateng pangbirapagi damak su apen wafam sing phondolakhi Communist Party of India Lamsang Local Council ngasi celebration committee semduna sang kunmari raksuba jananeta irabot ningsing palan thoram lamsang kaithalda lenga ki SOP ngakna pangthokre Taramadu janata irabot ki life size photo da leisu kala matungda मागी पुंसी वरिगा ngasi खुनाइगी सतनरी बलिसत सिंगा चानबा वफम सिंगी मतंगदा नैनखि हाइरि जननेता इराबोट की सांग कुनमरी सुबा मपो कुमोन पालनगी मांगोइना यूथ वॉलंटियर्स एसोसिएशन YVA पलेल न सिंदुना उसरा साममुक पलेंगी कोइबा प्रोजेक्ट पुखरी प्राइमरी हेल्थ सेंटर मदी अतोपा मफम सिंदा ngasi वॉलंटियर निपुना सेक्शन न थाखरे अमदी लमदमस्ते लाइब्रेरी प्रजा सिंगना एखोगी इकोलॉजी बु फनबदा अमदी एखोगी साना लाइरिबा एनवायरनमेंट पु मतम पुंबदा ग्रीन अमदी क्लीन ओहेनबगी पांदमदा एखोगी लमजानबा नेता इराबोट पु इकाई खुमनबा उतक्रे मणिपुरदा पुंग कुनमरी असिदा अनोबा कोविड-19 पॉजिटिव ओइबा मियोय 194 थेंगनरे मियोय अमना लैखिद्रे अदुगा
मियोई मरफुमापना डिस्चार्ज तौखिबदगी स्टेट असिदा कोविड-19 कन्फर्म केस 8,965 सुख्रे रिकवर तौखिबगी मसिंगना 3,393 एक्टिव केस 1,719 लेबगलोयना स्टेट असिदा कोविड-19 मरम ओइरगा सिखिबगी मसिंग 93 सुख्रे स्टेट असिगी कोविड-19 रिकवरी रेट चादा 69.3 अमा यौख्रे ngasi positive oikiba mioi sam nipu marigi manungda mioi sam 53 na general population dagini 13 na central armed police force hi APF dagini positive oikiba singadu BRDL rims da 13 jenims da kuni thoi thobal da kun ras medicity da ahum siza hospital da manga CMC da ama rims RAT da 12 Chosampu da 13 Imphal West RAT da kuntaret Kangpokpi da ama Imphal East RAT da tara Bisnupur da nipan RD wing da ama Babina diagnostic da mapan Maipakpi hospital da ama phangki makhoi Imphal West district dagi mioi humphumdoi Chosampu district dagi mioi 12 Thobal district dagi mioi 12 Imphal East district dagi mioi kulumdoi Kaksing district dagi mioi ama Kangpokpi district dagi ani Bisnupur district dagi mioi 10 general population dagi positive oiraba sing manungda 13 mapandagi halakibani mioi sam 13 na akaknaba travel history leitaba local ngakini makhoi punabak lokhalaga covid care facility singna thamkhre hokiba pung kunmari asida laikhidraba mioi aduna Chosampu dagi sahi 43 suraba mioi ni mahak rims da laikhidabani aduga ngasi discharge tawkhraba sing adudi CAPF dagi 13 rims dagi 3 kaksing dagi manga CCC Yunako dagi nipu manga CCC Jiribam dagi ani amadi CCC Lamboi Khonangkhong dagi kunni makhoi na honana test tawbada covid-19 free oibadagi discharge tawkhibani Kaksing district ta ngasi nungthil pung ani phawbada district asigi apunba covid-19 positive confirm case ani 58 leire narubadagi farakhrabagi masing na sani 19 ni active case na 59 leire nariba 59 gi manungda mioi 10 di covid care center Kaksing da thamli aduga district asida containment zone 3 lei haina ngasi covid-19 update report ta pali report asna makha taribadi district asigi apunba mioi lising manga subna nipu humdoigi sample lauduna test tawnaba thabada mioi lising mari jamapan marfu gi result lakle mioi yankhai humdoigi na pending da leiri hairi Manipur amadi Meghalaya marup mapang ama oibagloyana Meghalaya Manipur Silong Uran scheme gi makhada athubada flight service leiragani haina Meghalaya gi chief minister Conrad K Sangmana phongdokre ngasi Thobal district ki tenthada leiba multiplex complex ta north east ki thakta sananaba yanaba nauna sengoliba kangsangda laktuna yenglambaga marilena Conrad K Sangmana hai north east testing amato oinabagi pandamda per capital income asi politically amasung economically da sub manahanba honagani ngasi mahanga tenthada lalibasi karigumba political gi thabak tharumga mari leinade nungsinaba amagi matungina marup mapang ama oina hana art and culture minister oiramba Dr. Moirangthem Naragi yumda isamjamna koiba lakpani haiki ngasigi Meghalaya gi CM Conrad K Sangmagi tentha khongsa duda Manipur lenga ki deputy chief minister Yunam Joy Kumar health minister L Jayanta Kumar amasung tribal affairs minister N Kaisi su loina rakhi khongsa duda saruk yakhiba singna tentha da hek thunglabaga usara sing su thaki Sena Athletics Organization South Kaksing Wairi Senapati Lekai amasung Sena Youth Trust SYT Kaksing Wairi Senapati Lekai anina People Task Force for COVID-19 Manipur amasung Indian Red Cross Society Manipur branch ka khusamnaduna COVID-19 dagi kamdauna ngathokani haibagi matangda miyambu wakhal tahanbagi thora amang asi Kaksing district ki Kaksing Wairi ward number 3 community hall da pangthokre lengana piba COVID-19 gi SOP ngana pangthokiba thoramaduda Kaksing Municipal Council gi ward number 3 gi councillor N Memi Leikai gi ahal P Ibohal amadi M Iboyamana thorama pusing oina saruk yaki thoramaduda Red Cross Society Manipur gi chairman Dr. Y Mohen amadi People Task Force for COVID-19 Manipur gi co-convener Moirangthem Angambana resource person sing oina wangangki thoramaduda saruk yakiba mioi kudingmakta asilarangi maikaidagi face mask amadi hand sanitizer singsu lemna yenthoki Singjamai police station gi manung chanba tongan phong kyadagi phagalaba distilled illicit country DIC liquor singasi Singjamai police na mai thadna mangan kre yu singadu kawa bazarda kawa laifrapam lekai gi mera paibi singloyana police station gi officer singamadi atai person singsu saruk yaduna ngasi ayu pung 13 minute kunrom tabada mai thakibani Communist Party of India CPI Kaksing District Secretary E Sarachandrana Lengaki Agriculture Department ka khusamna Hianglam constituency gi tongan ba mafam singdagi khangal aba longmi singda sprinkler set sing yenthokre
Hianglamda pangthokpa sprinkler set yenthokpagi thoram aduga mari lena Sarchandana haikibada Hianglam amadi masigi akoibada lairiba khulsing asi lau singubana maru oiba simpham oiba mafamni maram asina longmi singna lau uba amadi hingkol koiba matamda ising saibada thengnariba khudong chadaba kaya asigi yenglaga mahakna Agriculture Department tagi sprinkler set sing asi lauthaduna yenthokpani makhatana su sprinkler set yenthokpagi thoram asi pangthokigani haiki Jiribam district ki IB lekai da leiba miyoma COVID-19 positive oibadagi Jiribam district asigi section thoran lokhat poina Jiribam ge Disan district magistrate S Indrajit Singh MCS na ngasi thokiba order magi matungina IB lekai asi containment area ni haina lauthokre Hariba order singa nasatrabadi under section 188 of Indian Penal Code and section 51 of the Disaster Management Act 2005 ki matungina serak phangani hairi Manipur State Minorities Commission ki miyang makhada United Class Development Organization Santhal Wobogai AC Kakching District na sinduna schemes meant for minorities implemented by the government and COVID-19 prevention haiba hiramda nomagi oiba wakhal taminabagi thora mangasi Santhal Makha Community Hall da pangthokre thormaduda Manipur State Minorities Commission ki chairperson Muhammad Anwar Hussaina athoiba mithung United Class Development Organization ki president Muhammad Riyazuddin thorom mapu loyana Manipur State Minorities Commission ki member Kharga Tamang amadi Secretary Abdul Hakim Sahana akhana mitung lensen oina saruk yaki Tharamaduda athoy mitung lensen amadi akhanga hi kayana government minority singi damak piriba scheme singi matangda amadi COVID-19 gi maramda masidagi karamna section laigani haibagi matangda wafam kaya phondoktuna miyam punna wakhal taminaki Ngasi Manipuri Youth Friends of Assam Maifagi Hundramari Suba Awareness Campaign Kasa District ki Udarbon Constituency ki manung channa meitai singna khundaba Lauthai amadi Capitalai Khunda pangthokre mifam asigi president oina Khundrakpam Ras Bhalo Phandembam Indramadi Amapalgi President Elili Ima Sanathoi Maifagi President Seram Herazina Singba singna daista phangki campaign asida taramna okpagi warol piraduna Khundrakpam Potona Imalon gidamak Maifana sangsaliba Imalon kanbai khongjang sagatpo oina ngasigi campaign pangthoksabani haiki campaign gi makhatana postcard campaign su sathaki Prime Minister Narendra Modi na petroleum sector ga mari na ba maroeba project ohum Bihar da ngasi lebak ta kathokre video conference ke khutang da ngasi kathokiba project sing adudi Paradip Haldia Dugapur pipeline augmentation project ki Dugapur Banka section amadi East Champaran amasung Bankada Saba LPG bottling plant singni East Champaran amasung Banka gi LPG bottling plant ani asina pulaga nomada cylinder lising marfu bottling tobangami Banka plant sapta godari bam singna Bihar da Bagalpur, Banka, Jamui, Araria, Kishanganj amasung Katihar district singni aduga Jharkhandana Goda, Deoghar, Dumka, Sahibganj amasung Pakur district singni East Champaran Plana East and West Champaran Muzaffarpur, Shiwan, Gopalganj, Sitamari amasung Kushinagar dagi miyoi lakh manga henbagi consumer singni Banka plan sabada lupa crore cham kuntra mathoi dasmik taret manga amadi East Champara plan dana lupa crore cham kuntra taruk dasmik mari rom sangki hairi Leibak asta leiba private hospital singda COVID-19 treatment phanganabagi dama health ministry na virtual conclave ama sillang laduna pangthokhi COVID-19 thenabada hospital singa loriba thabak thoram singbu minister na puning thogatki conference adubu inaugurate taroduna minister union health secretary Rajesh Bhushan haikibada COVID-19 naraba singbu Pamung Piroi haibagi warep government ki oina leite lena astagi miyoi sikibagi sang asi sada amadagi tahanbani matam sana layang horabadi sibagi sang hantarakani ngasigi tharamadudha Indian Council of Medical Research ki Director General Balaram Bhargava amasung AIMS Director Randy Gularia su saruk yaki hairi Hojjarabada maropa amukana pijari More ICP bypass road manakta leiba structure sing sido u haibagi order bu yaningdaba phongdokre Freedom fighter Khagendra ki sam kuntra taruk suba mapo kumon pangthokre loinana Meghalaya amasung Manipur gi marakta flight service leiragani hairi ngasigi di Paodam pijaba matang asel loisunjare miyeng tabiriba singbu khurumjari